ꯀꯥꯟꯗ ꯃꯦ ꯑꯃꯅ ꯍꯥꯏꯔꯝꯕꯁꯤꯡ ꯅꯤꯡꯁꯤꯡꯖ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯩ, ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯏꯆꯥꯕꯣꯏꯅ ꯁꯦꯟꯅꯕ ꯋꯥꯠꯂꯕ꯭ꯔꯥ? ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯜꯂꯕ꯭ꯔꯥ? ꯑꯩꯒꯤ ꯃꯦ ꯑꯃ ꯂꯩꯇꯕꯗꯒꯤ ꯑꯩ ꯋꯥꯈꯜ ꯈꯖꯤꯛꯇꯤ ꯑꯣꯟꯈꯤꯒꯨꯝ ꯇꯧꯏ꯫ ꯃꯦ ꯑꯃꯒꯤ ꯃꯐꯝꯗ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛꯁꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯔꯥ? ꯃꯦꯃꯥ, ꯑꯩꯒꯤ ꯏꯇꯧꯗ ꯁꯥꯎꯅꯤꯡꯉꯗꯨꯅ ꯅꯪ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯗ ꯋꯥꯀꯠꯄ ꯂꯥꯛꯂꯝꯂꯤꯕ꯭ꯔꯣ? ꯃꯦꯃꯥ, ꯋꯥꯕ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯑꯩꯕꯨ ꯋꯥꯔꯧꯅ ꯆꯠꯈ꯭ꯔꯤꯕ ꯁꯛꯐꯝꯗꯣ ꯑꯩ ꯀꯔꯝꯅ ꯀꯥꯎ ꯍꯥꯏꯕꯅꯣ? ꯑꯩ ꯏꯆꯥꯒꯤꯗꯃꯛꯇꯤ ꯍꯣꯠꯅꯒꯅꯤꯌꯦ ꯃꯦꯃꯥ꯫ ꯅꯪꯅ ꯄꯦꯟꯗꯕ ꯂꯩꯔꯕꯁꯨ ꯂꯝꯍꯦꯟꯕ ꯋꯥꯔꯛꯄ ꯉꯝꯗꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯥꯂꯦꯝ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯑꯍꯤꯡꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯃꯤꯠ ꯎꯏꯁꯤꯟꯕ ꯉꯝꯗ ꯑꯗꯨꯝ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯃꯦꯂꯩ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯜꯂꯤ꯫ ꯄꯥꯔꯦꯝꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯆꯥ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ꯫ ꯊꯛꯑꯁꯤ꯫ ꯄꯨꯛꯁꯦ ꯉꯔꯥꯡ ꯌꯥꯝ ꯆꯥꯛ ꯆꯥꯁꯤꯜꯂꯛꯄꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯑꯍꯤꯡꯗꯤꯕꯨ ꯆꯥꯛ ꯂꯥꯝꯃꯤ ꯃꯥ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯉꯔꯥꯡꯒꯤ ꯏꯟꯁꯥꯡꯗꯣ ꯍꯥꯎꯏꯅꯦꯍꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯃꯛ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯍꯩꯌꯦ꯫ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥ ꯀꯞ ꯑꯅꯤ ꯍꯩ, ꯀꯞ ꯑꯃꯅ ꯃꯆꯥꯒꯤ ꯃꯥꯡꯗ ꯊꯝꯕꯤꯔꯛꯏ꯫ ꯁꯦ ꯊꯛꯑꯣ꯫ ꯄꯥꯔꯦꯝꯕꯁꯨ ꯆꯥꯗꯨ ꯂꯧꯗꯨꯅ ꯀꯥꯝꯂꯒ ꯊꯛꯏ꯫ ꯃꯦꯂꯩꯁꯨ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ ꯃꯥꯒꯤ ꯁꯔꯨꯛꯇꯨ ꯊꯛꯄ ꯍꯧꯏ꯫ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯅꯤꯡꯕ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯄꯥꯔꯦꯝꯕ ꯆꯥ ꯊꯛꯄꯗꯨ ꯂꯦꯞꯂꯒ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯀꯔꯝꯕ? ꯍꯥꯏꯒꯦꯅꯦ, ꯑꯗꯣ ꯅꯪꯒꯤ ꯈꯪꯅꯖꯕꯤꯒ ꯂꯩꯕ꯭ꯔꯥ? ꯏꯃꯥꯗ ꯍꯥꯟꯅ ꯍꯥꯏꯌꯨ꯫ ꯂꯩꯇꯦꯗ ꯏꯃꯥ꯫ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ? ꯀꯔꯝꯕꯅꯣ ꯏꯃꯥꯅ ꯄꯥꯝꯃꯤ ꯅꯨꯄꯤꯗꯨꯕꯣ? ꯍꯤꯌꯥꯏꯅꯨꯗꯣ ꯏꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯨꯔꯦꯅꯦ꯫ ꯏꯆꯝ ꯍꯦꯛ ꯆꯝꯖꯔꯗꯅ, ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯔꯗꯅ, ꯃꯥꯒꯤ ꯃꯇꯧ ꯈꯨꯗꯤꯡꯗ ꯏꯃꯥꯅ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯂꯩꯔꯗꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯆꯍꯤ 100 ꯍꯦꯟꯅ ꯍꯤꯡꯒꯗꯕ ꯃꯥꯜꯂꯤꯅꯦ꯫ ꯄꯥꯔꯦꯝꯕ ꯃꯣꯃꯣꯟ ꯅꯣꯛꯅ, ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ꯫ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯅꯪꯒꯤ ꯈꯪꯅꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥ ꯃꯌꯨꯝꯗ ꯆꯠꯂꯒ ꯈꯣꯏꯃꯨꯒ ꯏꯕꯦꯌꯥꯏꯒꯗꯅꯦ ꯃꯆꯥꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯖꯔꯒꯦ, ꯏꯆꯥꯗ ꯊꯥꯖꯕꯤꯔꯣꯅ ꯍꯦꯛꯇ ꯅꯤꯖꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯁ ꯏꯃꯥ, ꯃꯤ ꯑꯉꯥꯡꯗꯣ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯗ, ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯒ ꯁꯥꯕꯤꯔꯨꯈꯤꯅꯨꯀꯣ꯫ ꯍꯥꯏ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯁꯤꯗꯒꯤ ꯍꯥꯏꯅꯔ ꯊꯝꯍꯧꯔꯗꯧꯅꯤꯅꯦ, ꯍꯌꯦꯡꯋꯥꯏ ꯃꯤꯒꯤ ꯑꯣꯏꯈꯤꯗ꯭ꯔꯦꯗꯅ꯫ ꯄꯪꯈ꯭ꯔꯦꯗꯀꯣ ꯏꯕꯨꯡꯉꯣ ꯅꯪꯁꯦ꯫ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯏꯃꯥ, ꯍꯥꯏꯕꯤꯔꯨꯈꯤꯅꯨ꯫ ꯍꯥꯊꯨ ꯇꯧꯕ ꯊꯕꯛ ꯑꯝꯇ ꯃꯥꯏ ꯄꯥꯛꯇꯕꯅꯤ ꯏꯃꯥ꯫ ꯍꯣꯏꯗ ꯏꯃꯥ ꯈꯪꯉꯤꯗ꯫ ꯏꯃꯥꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦ, ꯅꯪꯅꯕꯨ ꯌꯥꯔꯗꯤ꯫ ꯄꯥꯔꯦꯝꯕ ꯀꯩꯁꯨ ꯈꯨꯝꯂꯨꯗ꯭ꯔꯤ꯫ ꯑꯊꯣꯏꯕ ꯍꯤꯌꯥꯏꯅꯨꯗ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯏ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯂꯣꯏꯁꯤꯜꯂꯝꯕꯅꯤ꯫ ꯔꯤꯡ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣꯅ ꯌꯦꯡꯉꯤ꯫ ꯑꯊꯣꯏꯕ ꯑꯣꯏꯔꯝꯕꯗꯨꯗ ꯔꯤꯁꯤꯞ ꯐꯠ ꯇꯧꯏ꯫ ꯍꯜꯂꯣ? ꯆꯤꯆꯦ, ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯑꯝꯕ꯭ꯔꯣ? ꯇꯧꯔꯛꯑꯝꯃꯤ꯫ ꯑꯣ, ꯑꯩꯗꯣ ꯉꯔꯥꯡ ꯋꯥꯃꯟꯗꯅ ꯉꯟꯅ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯆꯦ, ꯁꯥꯎꯅꯨꯀꯣ꯫ ꯁꯥꯎꯗꯦꯗ꯫ ꯑꯗꯣ ꯀꯩ ꯍꯥꯏꯒꯦ, ꯆꯤꯆꯦꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯕꯣ? ꯑꯇꯩꯒꯤ ꯅꯠꯇꯦ, ꯉꯔꯥꯡꯒꯤ ꯑꯆꯥꯄꯣꯠꯁꯤꯡꯗꯨꯕꯨ ꯃꯥꯅ ꯆꯥꯕ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯕꯣ? ꯃꯥꯅ ꯑꯝꯇ ꯆꯥꯗꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯔꯛꯑꯝꯕꯅꯤ꯫ ꯆꯥꯏ ꯆꯤꯆꯦ, ꯆꯤꯆꯦꯅ ꯂꯩꯔꯛꯄ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯃꯥꯅ ꯆꯥꯕ ꯉꯥꯛꯇꯅꯤ꯫ ꯉꯔꯥꯡ ꯍꯦꯛ ꯌꯧꯕꯒ ꯑꯩꯅ ꯄꯤꯁꯟꯕꯅꯤ, ꯃꯥꯅ ꯑꯄꯥꯝꯕ ꯈꯜꯂꯒ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ꯫ ꯑꯣ, ꯑꯩꯗꯤ ꯆꯥꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯖꯥꯠꯂ ꯈꯜꯂꯨꯔꯦ꯫ ꯀꯩꯁꯨ ꯄꯥꯈꯠꯂꯨꯅꯨꯗ ꯆꯦ꯫ ꯆꯤꯆꯦꯁꯦ ꯃꯥꯂꯦꯝꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯪꯕꯁꯨ ꯅꯠꯇꯦ, ꯑꯗꯣ ꯃꯥꯂꯦꯝꯒꯤꯗꯃꯛ ꯆꯦꯅ ꯇꯧꯔꯛꯄꯁꯤꯡꯁꯦ ꯃꯥꯂꯦꯝꯅ ꯄꯥꯝꯖꯕ ꯉꯥꯛꯇ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯆꯦꯒ ꯃꯥꯂꯦꯝꯒꯁꯦ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯕ ꯃꯥꯜꯂꯤ꯫ ꯏꯁ, ꯅꯪꯁꯨꯕ ꯑꯅꯥꯕꯅ ꯌꯥꯝ ꯄꯥꯝꯅ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯑꯣꯏꯕꯩꯅꯦ꯫ ꯅꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯌꯥꯛꯄ ꯑꯁꯥꯕ ꯆꯥꯅꯗꯦꯗꯅ꯫ ꯑꯗꯣ ꯌꯥꯝ ꯍꯩꯌꯦ꯫ ꯍꯤꯌꯥꯏꯅꯨ ꯃꯇꯣꯝꯇ ꯇꯥꯅꯕ ꯃꯑꯣꯡꯗ, ꯑꯗꯨꯕꯨꯗꯤ ꯃꯥꯒꯤ ꯐ꯭ꯌꯨꯆꯔ ꯋꯥꯏꯐ ꯑꯣꯏꯗꯣꯏꯅꯤꯗꯅ꯫ ꯑꯊꯣꯏꯕ ꯍꯤꯌꯥꯏꯅ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯕꯗ, ꯆꯦ, ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯣ ꯑꯊꯣꯏꯕ, ꯃꯥꯕꯨ ꯉꯁꯤꯗꯩ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯧꯅꯤ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏꯗ꯭ꯔꯤꯌꯦ ꯆꯦ꯫ ꯉꯁꯤꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯟꯗꯦꯗꯩꯗꯤ ꯉꯝꯃꯅꯤ ꯈꯜꯂꯤ꯫ ꯑꯣ, ꯍꯣꯏ, ꯏꯁꯥ ꯍꯥꯟꯅ ꯐꯅꯕ ꯍꯣꯠꯅꯗꯧꯅꯤ꯫ ꯃꯁꯥ ꯐꯠꯇ꯭ꯔꯗꯤ
ꯃꯥꯅ ꯁ꯭ꯀꯨꯜ ꯆꯠꯂꯁꯨ ꯀ꯭ꯂꯥꯁ ꯐꯖꯅ ꯌꯥꯎꯕ ꯉꯝꯃꯣꯏ, ꯃꯁꯥꯗ ꯁꯣꯛꯄꯅ ꯍꯦꯜꯂꯛꯀꯅꯤꯌꯦ꯫ ꯆꯨꯝꯃꯤ ꯆꯦ꯫ ꯐꯔꯦ ꯑꯊꯣꯏꯕ, ꯅꯪ ꯃꯣꯏꯗ ꯆꯠꯂꯗꯤ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯄꯒ ꯊꯥꯖꯤꯟꯕꯤꯔꯛꯎꯀꯣ꯫ ꯍꯣꯏ ꯆꯦ, ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯗꯣꯏꯅꯤ, ꯑꯗꯨꯒ ꯊꯥꯔꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ, ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯅꯣꯏ ꯆꯦ ꯍꯦꯟꯊꯣꯏ ꯉꯥꯏ ꯂꯩꯔꯦꯕ꯫ ꯍꯣꯏ ꯆꯦ꯫ ꯀꯣꯜꯗꯣ ꯊꯝꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯒ ꯍꯦꯟꯊꯣꯏꯒ ꯂꯣꯏꯗꯨꯅ ꯀꯣꯂꯦꯖ ꯇꯝꯅ ꯂꯥꯛꯏ꯫ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯑꯗ꯭ꯋꯥꯏꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯐꯩꯖꯤꯜꯂꯛꯏ꯫ ꯍꯤꯌꯥꯏ ꯒꯥꯔꯤꯗꯨ ꯕ꯭ꯔꯦꯛ ꯐꯠ ꯐꯥꯏ꯫ ꯍꯦꯟꯊꯣꯏꯗꯨ ꯍꯤꯌꯥꯏꯒꯤ ꯃꯀꯣꯛꯇ ꯃꯃꯥꯏꯗꯨ ꯋꯥꯏꯁꯤꯜꯂꯤ꯫ ꯍꯤꯌꯥꯏꯅ ꯅꯤꯡꯊꯤꯅ ꯉꯥꯛꯍꯧꯕꯒꯤ ꯇꯨꯕ ꯐꯥꯎꯗꯤ ꯇꯨꯍꯧꯗꯦ꯫ ꯑꯌꯣꯃꯥ, ꯁꯤꯔꯦ! ꯍꯤꯌꯥꯏꯅ ꯁꯥꯎꯅꯤꯡꯅ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯛꯏꯕ ꯒꯥꯔꯤꯗꯨꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ꯫ ꯅꯨꯄꯤ, ꯀꯨꯝꯃꯣ꯫ ꯍꯦꯟꯊꯣꯏꯁꯨ ꯃꯀꯣꯛꯇꯨ ꯅꯥꯜꯂꯒ ꯀꯨꯝꯃꯤ, ꯍꯤꯌꯥꯏ ꯒꯥꯔꯤꯗꯨ ꯅꯥꯀꯟꯗ ꯏꯟꯁꯤꯜꯂꯒ꯫ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯍꯥ? ꯁꯤ ꯀꯣꯂꯦꯖꯀꯤ ꯒꯦꯠꯅꯦꯕ, ꯈꯪꯗ꯭ꯔꯣ? ꯁ꯭ꯋꯥꯏꯁꯦ ꯀꯥꯔ ꯔꯦꯁ ꯇꯧꯐꯝ ꯑꯣꯏꯅ ꯎꯔꯕ꯭ꯔꯥꯕ? ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ, ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯉꯥꯡꯅꯁꯦ꯫ ꯔꯦꯛꯁ ꯎꯁꯤꯠꯇ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯀꯨꯝꯂꯛꯏ꯫ ꯁꯤꯇꯝꯁꯨ ꯅꯥꯀꯜ ꯑꯃꯗꯒꯤ ꯀꯨꯝꯃꯛꯏ꯫ ꯍꯤꯌꯥꯏꯅ ꯁꯥꯎꯅꯤꯡꯅ ꯂꯦꯞꯂꯤ꯫ ꯔꯦꯛꯁꯅ, ꯍꯩ ꯊꯝꯕꯥꯜ ꯃꯥꯟꯕꯤꯅ ꯁꯛꯅ ꯇꯧꯅꯗꯨꯒ ꯌꯥꯝ ꯐꯖꯔꯒ ꯏꯁꯧ ꯂꯥꯡꯉꯤꯗꯨꯕꯨ ꯄꯛꯆꯗꯦꯀꯣ꯫ ꯁꯤꯇꯝꯅ, ꯇꯅꯧ ꯇꯅꯧꯔꯕꯤ ꯃꯥꯏꯊꯣꯡꯗ ꯍꯌꯥꯏ ꯑꯃꯨꯟꯕꯒꯨꯝ ꯉꯥꯛꯁꯪ ꯉꯥꯡꯁꯤꯟꯕꯗꯨꯗꯤ ꯌꯦꯡꯕꯗ ꯊꯃꯣꯏꯁꯦ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ, ꯅꯅꯥꯛꯇ ꯄꯨꯕꯤꯈ꯭ꯔꯦ꯫ ꯅꯨꯖꯥ ꯊꯃꯣꯏ ꯀꯟꯃꯜꯂꯤ, ꯑꯁꯨꯛ ꯊꯨꯅ ꯄꯥꯈꯪꯉꯩꯒꯤ ꯊꯃꯣꯏꯕꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯦꯛ ꯍꯧꯍꯟꯕꯤꯕ ꯅꯨꯖꯥꯋꯣ ꯄꯥꯈꯪꯉꯩꯒꯤ ꯑꯣꯏꯖꯔꯒꯦꯅꯦ꯫ ꯍꯤꯌꯥꯏꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯍꯦ, ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯂꯨꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯤꯗꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡꯗꯨꯅ ꯅꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯛꯆꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯐꯝꯁꯦ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯇꯧꯐꯝ ꯅꯠꯇꯦ꯫ ꯃꯐꯝꯁꯦ ꯃꯍꯩꯁꯪ, ꯃꯍꯩꯔꯣꯏ ꯀꯌꯥꯒꯤ ꯃꯍꯩ ꯇꯝꯐꯝ ꯁꯪ꯫ ꯁ꯭ꯋꯥꯏꯗ ꯅꯠꯇ꯭ꯔꯗꯤ ꯅꯣꯏꯒꯤ ꯁꯣ ꯑꯣꯐ ꯇꯧꯐꯝ ꯂꯩꯇ꯭ꯔꯕꯣ? ꯒꯥꯔꯤ ꯊꯧꯕ ꯍꯩꯇ꯭ꯔꯗꯤ ꯊꯧꯔꯨꯅꯨ꯫ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯇꯧ ꯇꯝꯅꯕ ꯍꯣꯠꯅꯕꯗꯅꯦ, ꯃꯔꯥ ꯂꯩꯖꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯌꯨꯝꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯃꯤꯟꯅꯅꯦ ꯃꯪ ꯎꯆꯣ꯫ ꯁ꯭ꯋꯥꯏꯗ ꯀ꯭ꯋꯥꯛꯇꯧꯅ ꯈꯣꯡ ꯂꯩꯅꯨ, ꯅꯣꯏ ꯎꯕꯗ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ꯫ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯛꯄ ꯌꯥꯎꯔꯝꯃꯗꯤ ꯅꯣꯏ ꯍꯤꯌꯥꯏ ꯅꯣꯏꯒꯤꯗꯤ ꯈꯪꯍꯜꯂꯝꯒꯗꯕꯅꯤ꯫ ꯁꯣꯛꯍꯧꯗ꯭ꯔꯤꯁꯦ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ꯫ ꯍꯟꯗꯣꯛꯑꯣ, ꯒꯥꯔꯤ ꯀꯥꯁꯦ ꯂꯩꯊꯣꯛꯑꯣ꯫ ꯀꯣꯂꯦꯖ ꯂꯥꯛꯆꯕ ꯃꯤꯗ ꯑꯌꯦꯠꯄ ꯄꯤ ꯂꯩꯔꯦ, ꯃꯤꯔꯦꯝ ꯃꯥꯟꯕꯁꯤꯡꯁꯤꯗꯤ꯫ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨꯗꯨ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯍꯦꯟꯊꯣꯏꯗꯤ ꯃꯃꯥꯏꯗꯨ ꯅꯥꯕ ꯐꯠꯇ꯭ꯔꯤ꯫ ꯍꯤꯌꯥꯏꯒꯤ ꯃꯀꯣꯛꯇ ꯐꯣꯔꯁ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕꯅ ꯍꯤꯌꯥꯏꯅꯨ ꯍꯦꯟꯊꯣꯏꯒꯤ ꯃꯃꯥꯏꯗ ꯌꯦꯡꯕꯤꯔꯛꯏ꯫ ꯁꯣꯛꯄ꯭ꯔꯣ ꯅꯨꯄꯤ? ꯈꯪꯗꯦ, ꯃꯥꯏꯁꯦ ꯀꯥꯏꯔꯕ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ, ꯑꯝꯇ ꯌꯦꯡꯉꯨ ꯅꯨꯄꯤ꯫ ꯍꯥꯏꯔꯒ ꯃꯈꯨꯠꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯍꯤꯌꯥꯏꯗ ꯌꯦꯡꯍꯜꯂꯤ꯫ ꯁꯣꯛꯄꯗꯤ ꯁꯣꯛꯂꯝꯗꯦ, ꯂꯥꯏꯕꯛꯇ ꯈꯔꯗꯤ ꯄꯣꯝꯂꯝꯃꯤ꯫ ꯁꯣꯛꯇꯦꯗ, ꯈꯔꯗꯤ ꯄꯣꯝꯃꯤ꯫ ꯍꯥ, ꯀꯥꯏꯗ? ꯂꯥꯏꯕꯛꯇ꯫ ꯑꯁ, ꯕ꯭ꯌꯨꯇꯤ ꯂꯣꯁ ꯑꯣꯏꯔꯕ? ꯌꯥꯔꯦ ꯂꯥꯛꯑꯣꯍꯦ꯫ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨꯗꯣ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯏꯟꯁꯤꯟꯕ ꯍꯧꯏ ꯀꯣꯂꯦꯖ ꯂꯣꯝꯗ꯫ ꯔꯦꯛꯁꯅ, ꯑꯁꯤ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅꯤꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯛꯏꯁꯤꯕꯣ? ꯃꯥꯅꯤ, ꯁꯛꯁꯤ ꯁꯨꯃꯥꯏꯅ ꯀꯥꯛꯑꯝꯅꯤꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯅꯨꯄꯤꯅ ꯁꯛ ꯀꯥꯛ ꯌꯥꯎꯅ ꯀꯥꯛꯑꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯀꯥꯛꯄ ꯉꯝꯗꯧꯔꯤꯒꯦ? ꯂꯩꯈꯣꯛꯇꯒꯤ ꯐꯠ ꯊꯠꯂꯒ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯪꯒꯅꯤ꯫ ꯅꯪꯒꯤ ꯑꯃꯁꯤ ꯂꯩꯈꯣꯛꯇꯒꯤ ꯊꯠꯄꯗ ꯑꯩꯒꯤꯁꯤꯁꯨ ꯌꯥꯎꯍꯧꯔꯁꯤ꯫ ꯏꯇꯣꯝꯇ ꯊꯠꯄ ꯆꯠꯄꯗꯤ ꯉꯝꯂꯣꯏꯕ꯫ ꯌꯦꯡꯕ ꯇꯥꯔꯦ, ꯅꯨꯄꯤꯅ ꯑꯗꯨꯛ ꯌꯥꯝ ꯅꯥꯄꯜ ꯇꯧꯕ꯫ ꯑꯗꯨꯅꯤꯅꯦ, ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯍꯣꯁꯄꯤꯇꯥꯜꯁꯨ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯕꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯅ ꯊꯠꯆꯤꯜꯂꯒ ꯂꯩꯕꯗꯨ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯨꯇꯤ ꯃꯇꯝꯗ ꯂꯥꯛꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯏꯕꯣꯍꯜ ꯊꯕꯛ ꯆꯠꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯥꯂꯦꯝꯁꯨ ꯃꯈꯨꯠꯇ ꯀꯣꯂꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯗꯥꯏꯔꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯔꯤꯕꯗꯨꯗ ꯋꯥꯈꯜ ꯂꯨꯞꯁꯤꯟꯈꯤꯕꯅ ꯀꯅꯥ ꯂꯥꯛꯏ ꯀꯅꯥ ꯆꯪꯂꯛꯏ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯤ꯫ ꯏꯕꯣꯍꯜ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ, ꯏꯆꯥꯇꯣꯟ, ꯃꯥꯂꯦꯝ ꯃꯄꯥꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯀꯩ ꯏꯔꯤꯅꯣꯅꯦ ꯅꯪꯕꯣ? ꯀꯩꯁꯨ ꯅꯠꯇꯦꯗ ꯕꯕꯥ, ꯁꯨꯝ ꯁꯦꯛꯁꯟ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯦꯃꯣꯔꯤꯁ ꯑꯣꯏꯍꯧꯅꯕ ꯏꯁꯤꯟꯕꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ꯫ ꯑꯗꯣ ꯅꯪꯕꯨ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯔꯦ ꯕꯕꯥ, ꯀꯩꯁꯨ ꯇꯧꯗ꯭ꯔꯤ꯫ ꯐꯔꯦ ꯐꯔꯦ꯫
ꯍꯟꯗꯛꯇꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯆꯥꯁꯤꯀꯣ ꯏꯆꯥꯇꯣꯟ. ꯑꯩꯅ ꯊꯕꯛ ꯆꯠꯈ꯭ꯔꯁꯨ ꯆꯥꯕꯒꯤ ꯃꯇꯝꯗꯤ ꯀꯥꯏꯍꯟꯗ ꯆꯥꯅꯕ ꯍꯣꯠꯅꯧ. ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ. ꯍꯣꯏ ꯕꯕꯥ. ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯜꯅ ꯀꯔꯝ ꯀꯥꯟ ꯇꯥꯔꯕ? ꯃꯊꯪꯒꯤ ꯃꯟꯗꯦꯗꯩ ꯍꯧꯔꯅꯤ ꯍꯥꯏꯌꯦ ꯕꯕꯥ. ꯐꯔꯦ ꯐꯔꯦ, ꯀꯟꯅ ꯍꯣꯠꯅꯔꯣ. ꯅꯥꯍꯟꯕ ꯌꯥꯗꯦꯀꯣ. ꯍꯣꯏ ꯕꯕꯥ. ꯑꯩ ꯊꯣꯛꯑꯒꯦ, ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ. ꯉꯁꯤꯗꯤ ꯈꯔ ꯂꯥꯞꯄ ꯂꯝꯗꯅꯤ, ꯈꯔ ꯊꯦꯡꯂꯛꯄ ꯌꯥꯏ. ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ. ꯅꯃꯥꯒ ꯅꯆꯦꯒꯅ ꯉꯥꯡꯉꯁꯨ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯏꯆꯥꯇꯣꯟ. ꯍꯣꯏ ꯕꯕꯥ. ꯑꯩ ꯊꯣꯛꯑꯦꯀꯣ. ꯏꯕꯣꯍꯜ ꯊꯣꯛꯈ꯭ꯔꯦ. ꯃꯥꯂꯦꯝ ꯗꯥꯏꯔꯤ ꯑꯗꯨꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ. ꯀꯦꯕꯤꯒ ꯀꯦꯅꯨꯒ ꯅꯤꯡꯁꯤꯡꯗꯨꯅ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯂꯦ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯑꯉꯧꯕ ꯗꯥꯏꯔꯤꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯁꯛ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯃꯥꯂꯦꯝꯗ ꯅꯣꯛꯐꯦꯠ ꯌꯦꯡꯂꯒ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ. ꯆꯤꯆꯦꯒꯤ ꯕꯨꯡꯉꯣ, ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯣ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯇꯥꯅ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯍꯜꯂꯤꯕꯁꯤꯕꯣ? ꯁꯦ, ꯁꯥꯎꯔꯅꯨꯁꯦ. ꯆꯤꯆꯦ ꯂꯥꯛꯑꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯁꯦ. ꯆꯤꯆꯦꯗ ꯇꯝꯃꯣ. ꯑꯩꯒꯤ ꯕꯨꯡꯉꯣꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯆꯤꯆꯦ ꯐꯨꯔꯨꯒꯦꯅꯦ. ꯍꯤꯌꯥꯏꯒꯤ ꯁꯛꯇꯝꯗꯨꯗ ꯗꯥꯏꯔꯤꯗꯨꯗ ꯃꯣꯃꯣ ꯅꯣꯛꯅ ꯃꯥꯂꯦꯝꯗꯣ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ. ꯃꯥꯂꯦꯝ ꯃꯇꯥꯡ ꯆꯥꯔꯦ ꯈꯪꯗꯨꯅ ꯅꯍꯥꯟꯈꯩꯗꯒꯤ ꯐꯨꯝꯗꯨꯅ ꯊꯝꯂꯛꯄ ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯗꯣꯛꯄ ꯍꯧꯔꯛꯏ. ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯒ ꯅꯪꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯦ ꯍꯥꯏ. ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯒꯅꯤ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯔꯤ ꯀꯩꯒꯤꯅꯣ? ꯅꯠꯇꯦ ꯑꯩꯁꯦ ꯑꯉꯥꯡꯅꯤꯅ ꯁꯥꯟꯅꯔꯤꯔꯥꯕ? ꯀꯔꯤ? ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯑꯩ ꯅꯨꯄꯥ ꯀꯣꯏꯔꯦꯅ? ꯃꯤ ꯂꯩ, ꯃꯤꯗꯨꯅ ꯍꯥꯏꯔꯛꯏꯕ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯀꯥꯟꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯗꯥꯏꯅꯦ. ꯍꯧꯖꯤꯛ ꯃꯤꯅ ꯊꯃꯣꯏꯗ ꯅꯪꯒꯤ ꯅꯪ ꯉꯥꯛꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯅꯪꯒꯤ ꯑꯇꯣꯞꯄ ꯑꯃꯨꯛ ꯀꯣꯏꯈ꯭ꯔꯦ. ꯆꯤꯆꯦ ꯅꯪ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯃꯤ. ꯍꯤꯌꯥꯏꯅꯨꯗꯣ ꯃꯥꯂꯦꯝꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯃꯥꯡꯈ꯭ꯔꯦ. ꯊꯣꯛꯂꯝꯕ ꯃꯁꯛꯇꯣ ꯃꯥꯡꯈ꯭ꯔꯦ. ꯃꯥꯂꯦꯝ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ. ꯗꯥꯏꯔꯤꯗꯣ ꯑꯃꯨꯛ ꯈꯨꯝꯖꯤꯟ ꯑꯃꯨꯛ ꯍꯥꯡꯗꯣꯛ ꯇꯧꯔꯒ ꯌꯦꯡꯉꯤ. ꯑꯥꯏ, ꯆꯦ, ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯃꯤꯅ ꯉꯥꯏꯍꯥꯛꯇ ꯌꯦꯡꯖꯈꯤꯒꯦ ꯇꯧꯔꯒ ꯃꯥꯡꯈ꯭ꯔꯦ. ꯅꯨꯄꯥ ꯀꯣꯏꯔꯦ ꯍꯥꯏꯔꯨꯕꯗꯩ ꯁꯥꯎꯈ꯭ꯔꯕ ꯈꯪꯗꯦ. ꯅꯪꯅ ꯐꯅ ꯅꯨꯄꯥ ꯀꯣꯏꯔꯁꯨ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯒꯅꯤ. ꯑꯩꯕꯨ ꯉꯥꯎꯍꯜꯂꯝꯕꯩ ꯂꯧꯗꯨꯅ ꯇꯣꯛꯑꯣꯏ. ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦꯗ ꯑꯩꯅ ꯈꯟꯖꯕ ꯍꯧꯔꯛꯂꯕ ꯃꯇꯝꯁꯤꯗ ꯅꯨꯄꯥ ꯀꯥꯏꯅ ꯈꯪꯅꯤ. ꯑꯩ ꯅꯥꯕꯁꯦ ꯍꯥꯟꯅ ꯑꯝꯇ ꯐꯈꯤꯒꯦ. ꯊꯣꯡꯗꯒꯤ ꯀꯦꯕꯤꯅ, ꯍꯥꯏ, ꯆꯥꯛ ꯂꯣꯏꯔꯝꯃꯕꯅꯤ, ꯊꯤꯔꯒ ꯆꯥꯔꯣ. ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯗꯨꯅ ꯀꯦꯕꯤ ꯊꯣꯛꯈ꯭ꯔꯦ. ꯃꯥꯂꯦꯝ ꯈꯨꯝꯗ ꯇꯨꯃꯤꯟ ꯂꯩꯍꯧꯏ. ꯀꯦꯅꯨꯅ, ꯏꯃꯥ. ꯀꯩꯅꯣ? ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯊꯕꯛ ꯑꯃ ꯂꯩ. ꯀꯥꯏꯗꯅꯣꯕ ꯑꯗꯣ? ꯅꯪꯅ ꯈꯪꯉꯔꯣꯏ. ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯆꯠꯄ ꯃꯐꯝ ꯍꯪꯉꯤꯗꯤ? ꯀꯩꯁꯨ ꯇꯧꯗꯦ, ꯁꯨꯝ ꯍꯪꯕ ꯌꯥꯗ꯭ꯔꯣ? ꯌꯥꯗꯦ, ꯅꯊꯧ ꯇꯧꯔꯨꯁꯨ. ꯑꯩꯅ ꯆꯠꯄ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯣꯏꯅ ꯄꯥꯅꯕꯩ ꯃꯊꯧ ꯂꯩꯇꯦꯅꯦ. ꯌꯥꯔꯦ, ꯍꯪꯖꯔꯔꯣꯏ. ꯑꯩꯁꯨ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯆꯠꯇꯧꯔꯦ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ. ꯅꯪ ꯀꯥꯏꯗ ꯀꯅꯥꯒ ꯀꯩꯗꯧꯕ? ꯏꯝꯐꯥꯜꯗ. ꯀꯩꯗꯧꯕꯅꯣꯕ? ꯇꯥ ꯈꯣꯒꯦꯅ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯌꯦ. ꯀꯔꯤ ꯊꯕꯛ? ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ. ꯑꯩ ꯆꯠꯂꯦ. ꯍꯥꯏ, ꯅꯪꯀꯣ ꯍꯦꯟꯃꯜꯂꯕꯅꯤ. ꯀꯣꯟꯅ ꯀꯞꯆꯅꯤ. ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯗꯤ. ꯏꯃꯥꯅ ꯋꯥꯕꯤꯌꯣ ꯍꯥꯏꯗꯦ ꯑꯩꯒꯤꯗꯃꯛ. ꯏꯃꯥꯁꯨ ꯏꯃꯥꯒꯤ ꯊꯣꯛꯄ, ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ. ꯍꯥꯏ, ꯍꯌꯦꯡ ꯃꯥꯡꯂꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯌꯥꯔꯣꯏꯀꯣ. ꯇꯥꯏꯅꯔꯣꯏꯌꯦ. ꯍꯥꯏꯔꯝꯗꯨꯅ ꯀꯦꯅꯨ ꯊꯣꯛꯈ꯭ꯔꯦ. ꯀꯦꯕꯤꯁꯨ ꯏꯀꯥꯟ ꯀꯥꯟꯅꯗ ꯑꯗꯨꯝ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯊꯣꯛꯈ꯭ꯔꯦ. ꯕ꯭ꯔꯦꯛ ꯃꯇꯝꯅꯤ. ꯌꯥꯏꯐꯕꯤ ꯑꯊꯣꯏꯕꯕꯨ ꯊꯤꯕ ꯂꯥꯛꯏ. ꯁꯅꯥꯊꯣꯏꯅ, ꯅꯨꯄꯤꯌꯥ, ꯅꯪ ꯃꯥꯂꯦꯝ ꯃꯁꯥ ꯉꯝꯗ ꯂꯩ ꯍꯥꯏꯕꯁꯦ ꯀꯟꯐꯥꯔꯝꯗꯤ ꯑꯣꯏꯔꯦꯀꯣ? ꯍꯣꯏꯍꯦ, ꯃꯅꯤꯊꯣꯏꯕꯅ ꯀꯣꯜ ꯇꯧꯔꯒ ꯍꯪꯕꯗ ꯑꯊꯣꯏꯕꯅ ꯍꯥꯏꯔꯛꯏꯅꯤ. ꯑꯣ, ꯑꯗꯨꯕꯨꯗꯤ ꯐꯩ. ꯑꯗꯨ ꯅꯠꯇꯗꯅ ꯆꯥꯅꯕ ꯇꯞꯇꯥꯏ ꯂꯩꯁꯤꯜꯂꯨꯔꯒ ꯑꯔꯦꯝꯕꯗ ꯃꯥꯡꯈ꯭ꯔꯗꯤ ꯄꯥꯝꯃꯨꯏꯅ ꯇꯧꯅꯤ. ꯃꯥꯡꯉꯣꯏꯗ ꯀꯩꯁꯨ. ꯇꯨ ꯑꯊꯣꯏꯕꯗꯤ ꯑꯥꯗ ꯂꯩꯔꯦ. ꯅꯥꯎꯇꯣꯟꯒ ꯃꯅꯤꯊꯣꯏꯕꯒ ꯃꯣꯏꯍꯨꯝ ꯄꯨꯟꯅ. ꯀꯥꯏꯅꯣ? ꯇꯨ ꯑꯥ ꯀꯦꯝꯄꯁ ꯃꯇꯣꯟꯗ. ꯌꯥꯏꯐꯕꯤꯁꯨ ꯌꯦꯡꯉꯤ, ꯎꯔꯤ. ꯂꯥꯎꯍꯩ. ꯅꯪꯅꯤ ꯕꯦꯝꯃ. ꯁꯅꯥꯊꯣꯏꯒ ꯔꯣꯁꯅꯤꯒ ꯌꯥꯏꯐꯕꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯌꯥꯏꯐꯕꯤꯅ, ꯑꯊꯣꯏꯕ. ꯀꯩ ꯍꯥꯏꯒꯦ? ꯌꯥꯏꯐꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯆꯥꯄꯣꯠ ꯈꯥꯎꯗꯣ ꯑꯊꯣꯏꯕꯗ ꯄꯤ. ꯁꯦ, ꯃꯥꯂꯦꯝꯗ ꯄꯤꯌꯨ. ꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯂꯩꯔꯛꯄꯅꯤ. ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯤ. ꯃꯌꯥꯝ ꯂꯩꯒꯦ ꯇꯧꯕꯅꯤ. ꯑꯗ ꯁ꯭ꯀꯨꯜꯗ ꯂꯥꯛꯄ ꯑꯣꯏꯕꯅꯤꯅ ꯂꯩꯕ ꯌꯥꯗ꯭ꯔꯤ. ꯃꯄꯥꯅ ꯍꯪꯂꯛꯄꯗꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯕ.
ꯑꯁ ꯌꯥꯝꯕꯨ ꯌꯥꯝꯃꯜꯂꯦꯗ ꯀꯩꯁꯨ ꯆꯥꯕ ꯂꯣꯏꯕ ꯉꯝꯃꯔꯣꯏ ꯃꯇꯣꯝꯇ ꯉꯔꯥꯡꯁꯨ ꯆꯤꯆꯦ ꯑꯃꯅ ꯌꯥꯝ ꯂꯩꯔꯛꯄꯅꯤ ꯀꯅꯥꯏ ꯆꯤꯆꯦꯅꯣ ꯃꯥꯒꯤ ꯃꯆꯦ ꯂꯩꯕ꯭ꯔꯣ ꯂꯩꯕꯅꯤ ꯐ꯭ꯌꯨꯆꯔ ꯆꯤꯆꯦ ꯋꯥꯏꯐꯥꯏ ꯑꯃꯁꯨ ꯂꯩꯕꯅꯤ ꯅꯥꯎꯇꯣꯟꯗꯤ ꯑꯊꯣꯏꯕꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯗꯤ ꯀꯣꯛ ꯍꯥꯏꯐꯦꯠ ꯉꯥꯎꯏ ꯔꯣꯁꯅꯤꯅ ꯀꯩꯅꯣ ꯐ꯭ꯌꯨꯆꯔ ꯆꯤꯆꯦ ꯋꯥꯏꯐꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯀꯣꯟꯅ ꯈꯪꯉꯛꯀꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯏꯅꯤ ꯅꯥꯎꯇꯣꯟꯅ ꯔꯣꯁꯅꯤ ꯅꯪ ꯋꯥꯈꯜ ꯈꯔ ꯈꯟꯊꯕꯗꯤ ꯐꯔꯕꯅꯤꯀꯣ ꯀꯩ ꯋꯥꯈꯜꯅꯣ ꯅꯨꯡꯁꯤ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯇꯥꯅꯤꯡꯗꯦꯀꯣ ꯅꯥꯎꯇꯣꯟ ꯅꯁꯛꯇꯨꯒ ꯋꯥꯆꯦꯠ ꯃꯥꯟꯕꯁꯤꯗꯤ ꯍꯧꯖꯤꯛ ꯋꯥꯆꯦꯠ ꯃꯥꯜꯂꯤꯁꯦ ꯍꯌꯦꯡꯋꯥꯏꯅꯦ ꯅꯪ ꯏꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯅꯣꯏꯔꯛꯇꯣꯏꯅꯤ ꯋꯥꯆꯦꯠꯇꯒꯤꯅꯦ ꯋꯥꯄꯨꯝ ꯑꯣꯜꯂꯛꯇꯣꯏꯕ ꯑꯊꯣꯏꯕꯅ ꯅꯣꯏꯔꯅꯤ ꯑꯍꯥꯎꯕꯇ ꯄꯤꯖꯔ ꯐꯥꯎꯕ ꯅꯣꯏꯌꯨ ꯌꯥꯗꯕ ꯅꯪꯅ ꯅꯣꯏꯔꯅꯤ ꯊꯥꯖꯕ ꯊꯝꯃꯨ ꯅꯨꯄꯥ ꯁꯣꯏꯗꯅ ꯅꯣꯏꯒꯅꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯄꯂꯦꯝꯒ ꯄꯟꯊꯧꯒꯗꯤ ꯄꯣꯛꯄꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯤ ꯑꯗꯨꯅ ꯃꯣꯏꯅ ꯊꯣꯡꯕꯗꯤ ꯍꯥꯎꯏ ꯍꯥꯎꯇꯦ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤꯡꯗꯦꯗꯅ ꯇꯣꯛꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯊꯤꯔꯗꯤ ꯑꯗꯨ ꯌꯥꯕ ꯀꯥꯏ ꯅꯨꯄꯤꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗꯣ ꯈꯤꯇꯪ ꯃꯤꯠꯀ ꯁꯨꯔꯕ ꯑꯗꯨꯝ ꯀꯥꯗ ꯅꯨꯄꯤꯒꯤ ꯈꯨꯄꯥꯛ ꯆꯥꯔꯦ ꯑꯗꯨꯅ ꯈꯨꯄꯥꯛꯇꯣ ꯀꯤꯕꯒꯤ ꯍꯥꯎꯔꯁꯨ ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯋꯦꯅ ꯅꯝꯗꯅ ꯆꯥꯁꯤꯟꯕꯗꯩ ꯅꯣꯏꯔꯛꯇꯣꯏꯕ ꯑꯄꯪ ꯁꯤꯐꯥꯎ ꯈꯪꯗꯦ ꯃꯅꯤꯊꯣꯏꯕ ꯅꯣꯛꯂꯒ ꯚꯥꯏ ꯅꯪꯅ ꯍꯥꯏꯗꯣꯔꯛꯄꯁꯤꯗꯤꯕ ꯑꯁꯦꯡꯕꯅꯦ ꯚꯥꯏ ꯍꯧꯖꯤꯛ ꯊꯥꯖꯗ꯭ꯔꯁꯨ ꯍꯌꯦꯡꯋꯥꯏꯅꯦ ꯊꯤꯔ ꯈꯪꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯁꯦ ꯅꯤꯡꯁꯤꯡꯉ ꯅꯣꯛꯇꯣꯏꯅꯤ ꯅꯣꯏ ꯁꯅꯥꯊꯣꯏꯅ ꯔꯣꯁꯅꯤꯁꯦ ꯅꯪꯉꯣꯟꯗ ꯍꯣꯞ ꯆꯥꯖꯕꯅꯤ ꯅꯥꯎꯇꯣꯟ ꯔꯣꯁꯅꯤ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤ ꯅꯥꯎꯇꯣꯟ ꯅꯣꯛꯂꯒ ꯑꯩꯅ ꯈꯜꯂꯦꯕ ꯔꯣꯁꯅꯤꯒꯤ ꯃꯤꯠꯌꯦꯡꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯅ ꯅꯨꯄꯤꯌꯥ ꯀꯩꯁꯨꯝ ꯏꯀꯥꯏꯔꯅꯨ ꯅꯄꯨꯔꯣꯏꯕꯗ ꯌꯦꯡꯕꯕꯨ ꯀꯅꯥꯅ ꯑꯊꯤꯡꯕ ꯄꯤꯗꯣꯏꯅꯣ ꯁꯦ ꯄꯦꯟꯅ ꯌꯦꯡꯖꯧꯁꯦ ꯔꯣꯁꯅꯤꯗꯨ ꯁꯨꯛꯇꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯑꯊꯣꯏꯕꯅ ꯅꯨꯄꯤ ꯐꯪꯖꯗꯕꯅꯤꯅ ꯑꯣꯚꯔ ꯌꯥꯝ ꯆꯠꯇꯅ ꯏꯔꯥꯡ ꯍꯧꯖꯜꯂꯤꯅꯤꯅꯦ ꯍꯥ ꯅꯪꯗꯤ ꯐꯪꯖꯔꯕꯣ ꯍꯥ ꯅꯔꯣꯟꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯑꯃ ꯀꯣꯏꯔꯒ ꯑꯐꯥꯎ ꯁꯥꯔꯛꯀꯅꯨ ꯑꯩꯗꯤ ꯗꯥꯏꯔꯦꯛꯅꯤ ꯃꯁꯥꯗ ꯍꯥꯏꯔꯤꯁꯤ ꯅꯪꯗꯧꯅ ꯑꯔꯣꯟ ꯑꯊꯨꯞ ꯇꯧꯗꯦ ꯑꯩ ꯇꯥꯏꯡꯗꯦꯀꯣ ꯅꯪ ꯑꯩꯒ ꯀꯝꯄꯤꯌꯔ ꯇꯧꯔꯛꯀꯅꯨ ꯁꯅꯥꯊꯣꯏ ꯋꯥꯈꯜ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯑꯊꯣꯏꯕ ꯅꯨꯄꯤ ꯀꯣꯏꯔꯦ ꯍꯥꯏꯕꯗꯤ ꯇꯥꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯇꯨꯃꯤꯟ ꯀꯔꯤꯁꯨ ꯇꯧꯖꯗꯕꯤ ꯑꯃꯒꯨꯝ ꯂꯩ ꯑꯊꯣꯏꯕꯁꯨ ꯁꯅꯥꯊꯣꯏꯗ ꯌꯦꯡꯂꯛꯏ ꯁꯅꯥꯊꯣꯏꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯈꯪꯉꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯃꯥꯅꯁꯨ ꯁꯅꯥꯊꯣꯏꯕꯨ ꯅꯨꯡꯁꯤꯖꯩ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯁꯅꯥꯊꯣꯏꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨ ꯃꯅꯤꯊꯣꯏꯕꯅ ꯑꯊꯣꯏꯕ ꯅꯪ ꯅꯨꯄꯤꯒ ꯀꯣꯏꯔꯕꯣ ꯀꯥꯏꯗꯩꯅꯣꯗ ꯚꯥꯏ ꯅꯥꯎꯇꯣꯟ ꯍꯥꯏꯕ ꯋꯥꯕꯨ ꯊꯥꯖꯅꯤꯅ ꯊꯥꯖꯔꯤꯗꯨꯕꯨ ꯑꯁꯦꯡꯕꯩ ꯀꯣꯏꯗ꯭ꯔꯤꯕꯣ ꯍꯣꯏ ꯃꯤ ꯀꯣꯏꯗ꯭ꯔꯤꯀꯣ ꯑꯩꯅ ꯄꯥꯝꯖꯕꯤ ꯑꯃꯗꯤ ꯂꯩꯔꯤ ꯀꯣꯟꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯐꯣꯡꯗꯣꯛꯀꯦꯅ ꯈꯜꯂ ꯂꯩꯔꯕ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏꯗꯁꯨ ꯈꯪꯍꯟꯕ ꯌꯥꯗꯕ꯭ꯔꯣ ꯌꯥꯗꯦꯗ ꯀꯣꯟꯅ ꯈꯪꯉꯨ ꯇꯟꯖꯥꯗꯨꯗ ꯕꯦꯜꯁꯨ ꯇꯥꯈ꯭ꯔꯦ ꯌꯥꯏꯐꯕꯤꯅ ꯕꯦꯜ ꯇꯥꯈ꯭ꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯍꯣꯏ ꯅꯨꯄꯤꯈꯩꯁꯨ ꯆꯪꯈ꯭ꯔꯦ ꯁꯅꯥꯊꯣꯏ ꯍꯣꯏꯁꯨ ꯆꯪꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯑꯊꯣꯏꯕꯁꯨ ꯍꯜꯂꯛꯏ ꯅꯥꯎꯇꯣꯟꯅ ꯌꯨꯝꯗ ꯍꯟꯗꯣꯏꯔꯣ ꯃꯥꯂꯦꯝ ꯍꯣꯏꯗ ꯍꯥꯟꯅ ꯆꯪꯉꯝꯁꯤ ꯑꯗꯨꯒ ꯀꯣꯟꯅ ꯍꯜꯂꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯑꯆꯥꯄꯣꯠ ꯈꯥꯎꯖꯥꯎꯗꯣ ꯌꯨꯝꯗ ꯄꯨꯁꯜꯂꯗꯤꯕ ꯅꯨꯄꯤ ꯀꯣꯏꯔꯕ ꯑꯃꯨꯛ ꯍꯪꯉꯛꯑꯅꯤ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤꯗ ꯆꯣꯞꯄꯦꯗꯤ ꯈꯪꯕꯅꯤꯅ ꯏꯁ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯎꯁꯤꯠꯇꯕ ꯅꯠꯇꯤꯌꯦ ꯀꯔꯦꯝꯅꯕꯅꯤ ꯌꯥꯔꯁꯤ ꯒꯦꯠ ꯍꯥꯡꯉꯨ ꯍꯥꯡꯖꯒꯦ ꯒꯦꯠꯇꯣ ꯍꯥꯡꯗꯨꯅ ꯑꯅꯤꯃꯛ ꯆꯪꯃꯤꯟꯅꯩ ꯃꯥꯂꯦꯝꯒꯤ ꯀꯥꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯏ ꯑꯊꯣꯏꯕꯅ ꯅꯤꯄꯥ ꯃꯥꯂꯦꯝ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯏꯄꯥꯎ ꯃꯥꯂꯦꯝ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯉꯛꯏ ꯍꯧꯒꯠꯂꯣ ꯃꯥꯂꯦꯝꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯑꯆꯥꯄꯣꯠ ꯆꯥꯁꯤꯟꯕ ꯑꯣ ꯅꯪꯗꯤ ꯃꯄꯨ ꯑꯁꯦꯡꯕꯅꯤꯅ ꯆꯥꯔꯦ ꯐꯖꯅ ꯑꯆꯥꯄꯣꯠꯁꯦ ꯂꯦꯞꯇꯕꯤꯗ ꯍꯥ ꯆꯥꯎ ꯁꯤꯅꯅꯦ ꯅꯪꯕꯨ ꯉꯥꯎꯖꯕꯤ ꯌꯥꯏꯐꯕꯤꯅ ꯄꯤꯔꯛꯏꯕ ꯆꯥꯎ ꯃꯥꯗꯤ ꯀꯩꯒꯤ ꯅꯪ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯆꯥꯔꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯅꯨ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯄꯤꯔꯛꯄ ꯄꯣꯠꯅꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯁꯨ ꯅꯣꯏ ꯆꯥꯖꯔꯣ ꯇꯥꯅꯤꯡꯗꯦꯁꯦ ꯂꯧꯁꯜꯂꯣ ꯍꯥꯏꯔꯒ ꯃꯥꯂꯦꯝꯗ ꯄꯤꯁꯤꯜꯂꯤ ꯃꯥꯂꯦꯝ ꯑꯊꯣꯏꯕꯅ ꯄꯤꯔꯛꯂꯤꯕ ꯑꯆꯥꯄꯣꯠꯇꯨ ꯃꯈꯨꯠꯅ ꯏꯟꯊꯣꯔꯛꯏ ꯑꯊꯣꯏꯕꯅ ꯀꯟꯅ ꯄꯥꯏꯍꯧꯗꯕꯅ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯑꯆꯥꯄꯣꯠꯁꯤꯡ ꯐꯃꯨꯡꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ